Dr.RK Nayansana Eeba Lonthoktabagi Lon haina mingthonba sereng larik ama amadi Dr.KV Ingarembana Eeba Lairenungda Langon Langdai haina mingthonba feature articles volume 2 ngasi hongnabi matung ina phongkhre Writers Platform Manipur amadi JD Memorial Foundation asinduna Manipur Press Club ki thangjing hoda pangthoki balarik phonggi thorom aduda Writers Platform Manipur ge Chief Patron Dr.RK Nayansana Platform asima ke President Yumnam Kumar Patron Vice President Haubam Chitra, Mahila Kavya Manski, President Dr. Ketrimim Subadani Amadi, Writers Platform Manipuri Advisor Dr. Sarat Chandra Longzambana, Althoba Mingthulen Singwina Sarup-Yaki, Taramaduga Mari Lena, Laironunda Langon Langdai Haina Mingthonba, Larik Asagi Eeba, Dr. KB Ingaremana Phongdorpada, Manipura Phongba Tongan Pauche Sinda, Kalamli Singna Iduna Phongniba article Sing, Larik Wina Phongdana Tamlavadi. Maki kata script sing dagi kanbangam gadi loinara mahak masamak lamdam masida phongnaba tonga pauche singda jahi kun manga rom column list oina thabak torok tuna laki masida natuna all Manipur column list or union ge founder general secretary ama oina so thabak tawduna laki amadi ngasi phongneba larik asina mahak masagi oinadi anisba volume ni larik asigi manungda lamdam masida thokleba issue singamadi art and culture da yofam moiduna phongma larik amani haina so phongdokhi aigi oiba Laring degi langulang dai habisi ai saje sahi kun manga muksi press ki tongan ba yakai ron helam pau sana leba ECL Express na hariba newspaper sing shida ai club nis na wak tori all man club nis sing nimgi so ai sauna founder general secretary wak tor ga la ada ai ni gi ba maya so mangi basu maya ma yaw ba so nungai ta badagi ai na ai bagi lup ma sule re banena ai gi laring degi langulang dai je larik na ngasi phong sida volume second volume 2 ni mamang ta volume 1 phongkhre masida mamingi matang je gedang thamsage larai nung dagi habisi aina ECL Express ta ai sai manga thu ai article ni bani isa article ni bada madu dagi larai nung ji loba langolang dai habisina sanalebak ta pause da aina langolang dai na caption jigi makha dai ani ji punja lag larai maminga moina pudo mani larai nung langolang dai